mayam punung pu Shanjit Sharma na taram noksari. Movie story Manipur ngasi mupudun laksar be film si maming Kraven the Hunter. Masi 2024 ke December ke date 13 the release tau ke ba action adventure superhero category oi ba Hollywood movie mani. Masi pangki rating sing di IMDb te tengi manung the 5.5 ke rating pangi. Google users na 53% ye like bi film mani. Movies ki director Jesse Sandor. Writer na Marvel comic te base tawraga Richard Wang khari bunu pas na mu ithok bani. Aduga producer na Avi Arat amadi Matt Tolmack na oi. Maroi basaktam langli basingdi film sigi hero Sergei Kavinov atopa mingamana Kraven haina khangnari ba superhero si saktam da Aaron Tyler Johnson Calypso gi saktam da Ariana DeBose Dimitri gi saktam da Fred Hatchinger Nikolai gi saktam da Russell Crowe Foreigner gi saktam da Christopher Abbott aduga film sigi main villain Alexei atopa mingamana Rhino haina khangnari ba super villain sigi saktam da Alessandro Nivola Pare mayam ay huzik film sigi wari liwa hawzarege aina haibatu soy kiwalan ki mamadi si thawu yaw matam na mayam ngak piu hay wapum thamzari Movie sigi ahu busin makta do ba phangli wasi prisoner kangbu mabu police sing na gari da haptunu pudun lakpa gi saktam si ulai makoi gari si thaw hana bagi damak to oil pump ma da khamdun leiringai manung gu tongba prisoner sing asda ma pan thonging labasu yagani harapatagi makoi khara amadi gari dagi kumthana khre asumna gari gi thaw hala matungda prisoner sing si sector pudadi ama wale Masdigi police nupa amani sector kumatamdadi prisoner oiribu nupa asuna kalamanda leptun leiramle police asuna noktuna hairi nangna khaliba si aikoina nangbu kauthoktuna satrani asira adubu nangna khangadabadi kariguma nangna na thoktuna sian khibataraba su mafamsta nangna hingani haibadudi khallunu maramdi mafamsi unna kuppana maramoiduna khamthengna ingi aduga tamthirba kaisal kya amasu leiribani makoi singaduna nangbu set setuna sakhini asuna haibaga nupa sigi saktamasi uji ulagle mahaksi film sigi hero oiriba Sergei haribu nupa aduni aduga atopa maming amana Kraven haina su khangnaribani Masih batung da prisoner pun na gari da hapka tunu pura galak le. Mayam da bhap tana bahai janamge. Sergei hari punu pas di prisoner natte. Aseng ba prisoner adu hatok lu matung da mana mahut sinjilak ma pham sita sangsilak pani. Hauzek makoi kangbu si jail manung da pusilak le. Sergei na sangsil le bakas da hana da gi nupa am su leiramni. Mahak si am nu wang ba yeng ba aki bingi masak oi misak amani. Adu nu pas na sauna re. Kasi gi manung da I kanamata ga punna lai mina ba pamde. Mas da Sergei na ai shunang ga wakrul chamma na misak ni han kumi. Nupasina mamanga leram nupad su ai gina ka thama khaktang khangdun leikibani Mr. Sergina ai di numit humni manung satrani karigumba minute amatang son thabada ai bo hatchau asuna harikpusdagi nupasna su nokpug loina namakhoi ni laiminabsida yare mathangi sindana ayuki matamni Sergina exercise tawdun leiringai jealous da hanadagi leiba gangster ani sangsilale aduga usit thawai da bo hi sing phongdokpug loina na yot asina mabu namsindun hatna bagi tamta tawrale Adugadi Sergei na makhoi ani boy na thangalakle aduga thadarabu matung da makok ta paidun yot asida haksilhalle hojek police ki kangbu sensilaktuna Sergei bu phagre masing matung da Sergei bu kamunung da police na pudun lagli hojik mana phukibu nu padu su leiramli man hairi aikhoi boss na nangbu kamdo bun haibudu yem asuna kamunung da sangsilak matamda gangster sing sigi boss ori nu pass leiramle man hairi nangla handak nongna lakpadi aba sakta khali haribase aduga makhatarai nangai bu kanano haibsidi masak khangbra Masda Sergina nahak se kirok gengi leader oiriba Simeon Cherny haibaduni haibse aina khangi nakoi gi geng timasina pithribi gi mafam kya da leiriba micham praja amadi nupi-ngang singbu hatli haibse su aina khangi masda gi boss asina o aibu nangna masak khanglan libudu phare aduga nangdi kanano Sergina kumi ai hunter amani haibadi sadan bani haina khumani boss asina karamba sa singno nangna hunting tori basibu tanjasta Sergina leiriba sigi hek makha thangba leimaisda hatok tuna maun khoktoklaba amadi mangak sukak thalaba kayema leiribani Masih udah Sergei thamoi sti nungai tawda loirabani manam khatarai aina hunting tori base nakhoi gumba mi singni boss asina o nang oire mayam na hunter haribado wari nungai na bagi damakta mayam na pangai hygiene boy ninglore Sergei gi tungda leriba gangster nu pas na kaas gi thong thing jingre Sergei nu kumlai ai gi ming Kraven asum hairam laga Kraven na kai gi maya ma thudek tu pai khre adugo chongchin ro kai gi maya asina thin ro mi sing su hali Tuga boss wari bunu pasi manakta shongchindra magi charam da shaptum thamkre tuga hairi nahandagi mayamna sajinba wari ni haina khalambado ngasidi asengba maki ai lei haibasi khanglo masi haram daga charam da kai maya asna thin ro ma hatokle kamanung di sangchil police nu pasu man paidro lang thokre aduga man phaklang ista shong dun salibani police sing snu babu phana na bagin di yamna kan tandragle adugu Sergei na shong dun seli mongs di yamna angak paibado oire jali khaduna thamliba thoknau phakaidro shong thokre aduga building sigi mathak thang saruk tani man sian khibasi Prisoner sian kre haiduna siren hauna khongre hojik Sergina building mathak ista shong dun sel libani aduga di magi mamai da ngalaba light am kapsilagle police sing isna le play tan no mi kapsilagibani mastigi nan thok na bagi da shong dun seli kablagi banu miru sing isma mo da mat pan mangamde yamna kan sieli
ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯁꯦꯜꯃꯦꯠ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯥꯎꯔꯤ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯒꯦꯠ ꯃꯄꯥꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯒꯥꯔꯗꯁꯤꯡꯁꯤꯅ ꯂꯦꯞꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯁꯔꯒꯤꯅ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯐꯛꯂꯥꯡꯁꯤꯗ ꯆꯣꯡꯗꯨꯅ ꯅꯞꯂꯒ ꯀꯥꯈꯠꯂꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯒꯦꯠ ꯂꯥꯟꯊꯣꯛꯇꯨꯅ ꯆꯣꯡꯊꯣꯔꯛꯂꯦ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯅ ꯄꯥꯟꯗꯅꯕꯒꯤꯗꯃꯛꯇ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯄꯥꯛꯊꯗꯨꯅ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤ ꯍꯧꯖꯤꯛꯇꯤ ꯁꯔꯒꯤꯅ ꯖꯦꯜꯁꯤꯗꯒꯤ ꯄꯨꯔꯥ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯂꯦ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤ ꯍꯦꯛ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗꯅ ꯎꯟ ꯍꯨꯝꯗꯨꯅ ꯄꯨꯔꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯇꯥꯜꯂꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯃꯥ ꯀꯗꯣꯝꯗ ꯆꯦꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗ꯭ꯔꯦ ꯁꯔꯒꯤꯅ ꯑꯁꯨꯝ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕꯁꯤ ꯋꯣꯜꯞ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯥꯜ ꯍꯥꯏꯕꯗꯨꯅꯤ ꯁꯥꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯁꯔꯒꯤꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯃꯆꯨ ꯑꯣꯏꯅ ꯂꯪꯅ ꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯁꯥꯁꯤꯅ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯁꯔꯒꯤꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯁꯔꯒꯤꯅ ꯏꯪꯒꯤꯠ ꯑꯃꯁꯨ ꯇꯧꯔꯤ ꯑꯗꯨꯒꯗꯤ ꯁꯥꯎꯔꯝꯂꯤꯕ ꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯁꯥꯎꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯒꯤꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯥꯕꯨ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯄ꯭ꯂꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯄ꯭ꯂꯦꯟꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯔꯤ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯁꯔꯒꯤꯅ ꯄ꯭ꯔꯤꯖꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯤꯁꯟ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯈ꯭ꯔꯦ ꯄ꯭ꯂꯦꯟꯒꯤ ꯄꯥꯏꯂꯠ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯪ ꯊꯦꯡꯅ ꯌꯧꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯁꯔꯒꯤꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯩꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯂꯝꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯒꯤꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝ ꯊꯪꯕ ꯈꯧꯔꯤꯒꯤ ꯁꯔꯨꯛꯇ ꯌꯦꯛꯄ ꯇꯦꯇꯨ ꯑꯃꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯖꯦꯜꯗ ꯃꯥꯅ ꯆꯪꯂꯨꯔꯤꯕꯗꯨ ꯑꯇꯣꯞꯄ ꯄ꯭ꯔꯤꯖꯅꯔ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯆꯪꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯜꯒꯤ ꯒꯥꯔꯗꯁꯤꯡꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯎꯟ ꯃꯔꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯈꯧꯔꯤꯒꯤ ꯁꯔꯨꯛꯇ ꯇꯦꯇꯨ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯄ꯭ꯔꯤꯖꯅꯔ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕꯁꯤꯗꯤ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀ꯭ꯔꯦꯚꯟ ꯗ ꯍꯟꯇꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯑꯁꯤ ꯆꯣꯡꯊꯣꯛꯇꯨꯅ ꯎꯠꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 13ꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯂꯦ ꯃꯐꯝꯁꯤ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗꯅꯤ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯁꯔꯖꯤ ꯀ꯭ꯔꯦꯚꯤꯅꯣꯚ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤ ꯀ꯭ꯔꯦꯚꯤꯅꯣꯚ ꯑꯁꯤ ꯎꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯁ꯭ꯀꯨꯜꯒꯤ ꯋꯥꯔꯗꯦꯟꯅ ꯅꯈꯣꯏ ꯄꯄꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯦ ꯃꯌꯥꯝꯕ ꯁꯔꯒꯤꯅ ꯍꯥꯏꯔꯛꯏ ꯄꯄꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯨꯔꯦ ꯃꯁꯤꯗ ꯗꯤꯃꯤꯇ꯭ꯔꯤꯅ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯨꯗꯦ ꯑꯩꯅ ꯈꯜꯂꯨꯔꯤꯕꯅ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯕꯗꯒꯤ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯄꯥꯒꯤ ꯒꯥꯔꯤꯁꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯀꯥꯔ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯅꯗꯦ ꯃꯄꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯁꯔꯒꯤꯅ ꯄꯄꯥ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯝ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯂꯒꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯁ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯏꯃꯥꯅ ꯍꯥꯏꯔꯛꯂꯝꯂꯣꯏ ꯃꯁꯤꯗ ꯃꯄꯥ ꯅꯤꯀꯣꯂꯥꯏꯅ ꯅꯈꯣꯏꯒꯤ ꯏꯃꯥꯗꯣ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯔꯒꯤꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯥꯏꯔꯦ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯒꯤ ꯏꯃꯥꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯕꯅꯤ ꯃꯍꯥꯛ ꯑꯗꯣ ꯋꯥꯈꯜ ꯆꯣꯏꯕꯒꯤ ꯂꯩꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯁꯔꯒꯤ ꯑꯃꯗꯤ ꯗꯤꯃꯤꯇ꯭ꯔꯤꯁꯤ ꯀꯞꯂꯤ ꯁꯔꯒꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯤꯕꯗꯣ ꯄꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯞꯊꯣꯛꯅ ꯊꯝꯕꯤꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯄꯥ ꯅꯤꯀꯣꯂꯥꯏꯅ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯗꯤ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯁꯥꯗ ꯅꯤꯡꯍꯟꯅꯕꯅ ꯄꯤꯛ ꯊꯟꯕꯒ ꯂꯣꯏꯅꯅ ꯃꯥꯏꯊꯤꯖꯔꯦ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯍꯟꯊꯖꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯅꯤꯔꯣꯝꯁꯤꯗ ꯅꯈꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥꯕꯨ ꯎꯔꯛꯇ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯊꯃꯣꯏꯗ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯅꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯍꯟꯅꯕ ꯄꯄꯥꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯝꯕꯤ ꯁꯤꯡꯕꯤꯒꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯁꯔꯒꯤꯒ ꯗꯤꯃꯤꯇ꯭ꯔꯤꯒꯁꯤ ꯃꯃꯥ ꯄꯨꯟꯗꯕ ꯃꯄꯥꯗꯤ ꯄꯨꯟꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯧꯖꯤꯛ ꯗꯤꯃꯤꯇ꯭ꯔꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯄꯄꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕꯁꯨ ꯀꯗꯥꯏꯗꯅꯣ ꯏꯃꯥꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯐꯪꯁꯟꯗꯔ ꯃꯁꯤꯗ ꯅꯤꯀꯣꯂꯥꯏꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯕ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯐ꯭ꯌꯨꯅꯔꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯤꯁꯇꯔ ꯁꯔꯒꯤꯅ ꯑꯇꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯅꯤꯀꯣꯂꯥꯏꯅ ꯈꯨꯃꯤ ꯑꯩꯈꯣꯏꯅ ꯁꯥꯗꯥꯟꯕꯒꯤꯗꯃꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯇꯝꯊꯤꯔꯕ ꯖꯥꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯣꯡꯁꯥ ꯃꯈꯜ ꯑꯗꯣ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛꯀ ꯎꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯄꯨꯔꯤꯕꯁꯦ ꯅꯨꯄꯥ ꯊꯣꯛꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯒꯨꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯕ ꯑꯀꯤꯕ ꯂꯩꯇꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯅꯤ ꯖꯪꯒꯜꯗ ꯆꯪꯁꯤꯟꯗꯨꯅ ꯁꯥꯁꯤꯡꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯗꯕꯅꯤ ꯃꯗꯨꯗ ꯐꯪꯕ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯁꯤꯜꯂꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯔꯗꯔꯟ ꯘꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯩ ꯃꯐꯝꯁꯤꯗ ꯀꯦꯂꯤꯞꯁꯣ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯇꯦꯔꯣꯠ ꯀꯥꯔꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯖ꯭ꯋꯥꯔꯆꯦ ꯃꯈꯜ ꯑꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯕꯣꯛ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯦꯂꯤꯞꯁꯣ ꯃꯗꯨ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨꯝꯅ ꯀꯥꯔꯗ ꯁꯥꯟꯅꯕꯗꯨ ꯎꯔꯒꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯡꯂꯛꯀꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯃꯁꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯀꯥꯔꯗ ꯃꯈꯜ ꯑꯃꯅꯤ
Calypso hari o hari vicinity equigi tung the cari tola gadige have to kangan mangambra. Mabogna hoi chumi. Tobuda bumisakado kat sipai with the matic chavami or gedavani. Adugo mabogna kat ahum kandok navagidam the hairi. Mastigi Calypso on a car on puthorle. Masibu yanga mabong hairi, Maduda ulibado, the high priestess ni. Masna takpadi nangi mungi nupi sing say yamna powerful oi have the pond open. Ado Calypso on a car on puthorle. Mabong hairi, Maduna, the tower haibaduni. Masi yartadi, Kangok the by accident namalakadore haibani. Calypso ahum subakach puthokun hamle. Mabong hairi, Madune streng haibaduni. Masina asobu kudung tiba manangani haibadu pondopani. Hosik mabong nok to makatari, Calypso, aina nangon the kariguma porsakama piga the valley. Nang na hayang mapumari pana saur kumatamadu the pige haiduna in a tambani. Adu nang putholi bakatsing snap hondopugi matunginadi, aina piga the ribo posak sinangon the yam the tuna darkar or kadori habsini. Masi hardona, ligi patra masama the yauba, hidak makalma puthorle. Mabong na makatari, masigi si the hidak makalasi, na sidigi se hikiagi mamangdagi, lirba koigi pai pusingdagi, matang tang taraktuna lag by hidak makalamani. Calypso na bottle is bumuni yanglaga, must the yekli symbol is bukarino hainanglay. Mabong no kumi, mase, papa legua haribudagi tawai mirel gi symbol ni. Lairam len gi thong, amadi universe ki thong gumana hangdo piga doribani. Adana masibu nang ne section na thamgadamani. Mas the yamna powerful oiba music yauribani. Masi haradana Calypso the pisilagay. Adugumana makatari, kanagumba sathi the shock lava misakamana masibu thakpatarabadi, magi haksang the leramba sopan China call pumbaloina mankigani. Masigi hidak sinang na yamatuna darkar lairani habsi aina khanglavani. Aina hari basing si karino haibadu nang na susoidana maki bhab taraglagani. Nangi ima babana yoshilaktingi madubu section na thamjila huro haramlaga maboku si sakre. Hozai Calypso na piram liba magic ki si hidak sibu yamna muni yenglaga lairi. Nakalamandana Nikolai haribu pasna nungwina kaptuno saji singi marakte ama hatole. Sadan bagi thabak si yauna nabagi damakta masa sing suma phamsta puraglibani. Nungwina pa anduna targa lairiba saji ski banakta Nikolai na sangchinduna masanu pa sargi busu manakta kausili. Mana hairi yemu masi kya ta phajekhrabano. Masi hariduna sargi gi khut asibu saji sta paherli. Adubu sargi di asumna sa hat pasi paamde. Maramaduna magi thamoi da nungai ta kya am phawre. Nikolai na makhatari si ba haibsi da koina ki gi da banate. Aikoi se sadan mani. Sabu tanaduna hat pa haibsi da aikoi gi sinpamni. Hozai Nikolai na saji degi thorliba isna masanu pa sargi gi laibakta symbol amusu yepiri. Adugu mana hairi sangsar sida khwaidagi khudong thingai oriba sa se aikoi mioi ba haibsi. Adubu sargi di saji sina siba sida magi thamoi da nungai ta kya am phawri mani. Hozik Nikolai na masanu pa Dimitri do onsin dun seiri. Mana hairi nang se aduki mati kigan ba pangda ba misakamani. Napunsi do nupa thokna hingba tamu. Asumna harpes da Dimitri sima pa da yamna pakhatna yengduna lai. Mathangi sindana numidangi matamni. Nikolai gi sadan bakangbu sing si mai hagutuna tikli. Aduga 10 manung asidana sargi amadi manau nupa Dimitri si wari shandari. Sargi na hangli nang kai dore wakhang nungai tan ui. Nasai papan nangona sai khiba adugi damaktara. Dimitri ni khumi papa gi wangang do khitang di henmali. Nungti numi chuppa gi aibudi sai tuna talai. Adubu aina kari to bungam gani. Papan nangona piri bi kai khumna badugum aigi punsi stadi aingonda di phanglaroi. Mastigi sargi na noktuna aduna kanyanu soidana nangsu papa gi mi engda matik chaba haibadu oiraki gini haiduna manau nupa bu no khalli. Asumna makhoi ni siwari sana sana na phamung di hip thakre. Dimitri ne konjel niktuna mama bu aina aduki matik ningsingi. Masta sargi na su hoi shumi aina su ima bu aduki matik ningsingli bani. Nakalabadana Nikolai gi team ne mai tikli bistu lei. Asuma leringai shamana ngangkibagi makhol tare. Alexi haribu nupasna phuka hotuna yamna pakhatna hojiki makhol adu jar haribu nungsa adu oiri bizala. Mr. Nikolai na karimata pakhalunu hojiki konjel adu di kaisu lei tabi chamcham sham oigani. Makhoi team member singi maraktagi amana nok pagloina na karimna duna hairi hojiki konjel adu di yamna pangal sonjaba sham oirangani. Haibadi nangi na chanupa atomba Dimitri dauna yamna kigan ba pangdaba jibo oirangani. Mr. Nikolai na angang singi wafam adu marak ista singsin birakanu. Hoi chumi aigi chanupa Dimitri sidi aingon ni seliba gun sing aigi oiba lisa chaja amata laude. Adana mahag se asoi bi siani haiduna aina khandogle. Adugu mana makhatari jar haidba nongsa makhaludu gi konjel di nakhoina tabada da khangani. Mana ngangbagi konjel di singdol lan na konthang yei dun satkadari bani. Alexina hangi nangna jar haidba nongsa du u khrabara. Nikolai na magi masak makti udri tabudu mana tawkhiba thawk singdi aina ure. Masigi nongsa sina mioi lising ani natragana lising ahum phaude hat khre haibagi pau tai. Masda atop nupa mana hairai aduk sathi kraba magul lerba nongsa sibu adomna hat kani haiduna lagliba sibu oithok kadari bura. Masda Nikolai na khara shawningna nahag se aingonda gi paisa lauri bani. Aduga karigi damakta igi thamoi shonthana ba wangang liban. Nupasna khumlai tamthiraba sa singna mi hatliba sidi makhoi gi mabuk lamba kokna na ba chinjak oina ba gi damakta hat bani. Tabudu adomna sa sing hatliba sibu karigi damakta no. Masda Nikolai na wafam sigi matang nangna bhabta hairoi. Magul leraba tamthirba sa makhalisibu aina hat pangamnabadi aigi mingchat chu hengat kadori bani. Madugi awang mingchat adu phangnana bagi damakta aina thabak asi tauri bani.
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯁꯥꯗꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤꯗ ꯑꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯋꯥꯃꯟꯕꯗꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯅꯤꯀꯣꯂꯥꯏꯕꯨ ꯀꯧꯔꯒ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯃꯁꯤꯕꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯗꯨꯕꯨ ꯅꯤꯀꯣꯂꯥꯏꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯑꯃꯇ ꯇꯥꯅꯤꯡꯗꯦ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯅ ꯋꯥꯔꯤꯕꯗꯣ ꯐꯅꯅꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯠꯅꯈꯣ ꯃꯁꯤꯗꯒꯤ ꯑꯂꯦꯛꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯂꯩꯅꯥ ꯑꯃꯁꯨ ꯂꯩꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯂꯨꯕꯗꯤ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯐꯈꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤ ꯁꯤꯟꯐꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯅꯤꯡꯕꯅꯤ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯑꯍꯣꯡꯕꯗꯨꯒ ꯂꯣꯏꯅꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯝꯗꯨꯒꯤ ꯆꯥꯟꯅꯒꯗꯕ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃꯁꯨ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯍꯌꯦꯡ ꯇꯨꯡꯗ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯃꯁꯤꯗꯒꯤ ꯅꯤꯀꯣꯂꯥꯏꯅ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯃꯥꯅ ꯈꯨꯝꯕꯤ ꯑꯩꯒꯤ ꯃꯤꯡ ꯑꯂꯦꯛꯁꯤ ꯀꯧꯏ ꯃꯁꯤꯗꯒꯤ ꯊꯧꯁꯥꯗꯅ ꯅꯤꯀꯣꯂꯥꯏꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯣꯏꯕ ꯃꯤꯡꯆꯠ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯃꯁꯛ ꯈꯪꯕ ꯂꯩꯇꯦ ꯅꯪꯗꯤ ꯁꯨꯞꯅꯒꯤ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯗꯨꯅ ꯈꯛ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪꯒꯨꯝꯕ ꯃꯤꯡꯆꯠ ꯂꯩꯇꯕ ꯃꯒꯨꯟ ꯑꯃꯠꯇ ꯌꯥꯎꯗꯕ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯑꯅꯥꯕ ꯑꯃꯁꯨ ꯂꯩꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯊꯧꯅꯥ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯗꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯅꯪ ꯑꯃꯗꯤ ꯅꯪꯅ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯐꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯕꯁꯤꯗ ꯑꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯔꯖꯤ ꯑꯃꯗꯤ ꯗꯤꯃꯤꯇ꯭ꯔꯤ ꯑꯁꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯗꯤꯃꯤꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯖꯥꯔ ꯍꯥꯏꯔꯤꯕ ꯅꯣꯡꯁꯥ ꯃꯈꯜ ꯑꯁꯤ ꯄꯄꯥꯅ ꯈꯤꯇꯪ ꯊꯨꯅ ꯍꯥꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯒꯗꯕꯅꯤ ꯃꯁꯤꯗ ꯁꯔꯒꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯗꯤꯃꯤꯇ꯭ꯔꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯄꯥꯁꯨ ꯑꯆꯧꯕ ꯃꯤꯡꯆꯠ ꯑꯃ ꯐꯪꯖꯔꯒꯅꯤ ꯑꯗꯨꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗꯁꯨ ꯂꯥꯛꯂꯔꯣꯏ ꯁꯔꯒꯤꯅ ꯈꯨꯝꯂꯛꯏ ꯌꯦꯛꯅꯕꯕꯨ ꯈꯨꯠꯃꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕ ꯃꯇꯝꯗꯇꯅꯤ ꯊꯧꯅꯥ ꯐꯕꯒꯤ ꯑꯆꯧꯕ ꯃꯤꯡꯆꯠ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕꯁꯤ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯥꯏꯊꯤꯕ ꯄꯤꯕꯗꯨꯅ ꯊꯧꯅꯥ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯤꯡꯆꯠ ꯐꯪꯕꯗꯤ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯅ ꯉꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯁꯔꯒꯤꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯖꯥꯔ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯁꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯅꯣꯡꯁꯥꯁꯤꯅ ꯉꯪꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯁꯔꯒꯤꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯣꯡꯃꯩꯁꯤ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯁꯔꯒꯤꯅ ꯑꯦꯝ ꯂꯧꯔꯝꯂꯤꯕꯁꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯁꯥꯁꯤꯅ ꯁꯔꯒꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯈꯪꯂꯦ ꯍꯥꯏꯕꯗꯤ ꯁꯔꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯍꯌꯦꯡ ꯀꯣꯟꯅꯊꯪꯗ ꯃꯒꯨꯟ ꯂꯩꯕ ꯁꯛꯇꯤ ꯆꯦꯟꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯨꯟꯅ ꯃꯤꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯔꯒ ꯂꯩꯔꯦ ꯇꯥꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯅꯤꯀꯣꯂꯥꯏꯅ ꯅꯣꯡꯁꯥꯁꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯅꯣꯡꯁꯥꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯔꯒꯤꯕꯨ ꯂꯥꯛꯈ꯭ꯔꯦ ꯃꯄꯥꯕꯨ ꯂꯥꯎ ꯂꯥꯎꯗꯨꯅꯁꯨ ꯀꯧꯔꯤ ꯑꯃꯨꯛꯀꯁꯨ ꯅꯤꯀꯣꯂꯥꯏꯅ ꯅꯣꯡꯁꯥꯁꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯗꯤ ꯃꯔꯨ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯆꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯍꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯉꯩ ꯅꯣꯡꯁꯥꯁꯤꯅ ꯁꯔꯒꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯒꯟꯗ ꯆꯤꯛꯂꯒ ꯅꯣꯡꯁꯥꯁꯤꯅ ꯆꯦꯟꯗꯨꯅ ꯄꯨꯔꯤ ꯇꯥꯟꯖꯥꯁꯤꯗ ꯅꯤꯀꯣꯂꯥꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯅꯣꯡꯁꯥꯁꯤꯗ ꯀꯥꯞꯄꯤ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯍꯨꯝꯅꯤ ꯅꯣꯡꯁꯥꯁꯤꯗ ꯄꯥꯜꯂꯤꯕꯁꯤ ꯑꯗꯨꯕꯨ ꯁꯣꯛꯂꯕꯁꯨ ꯁꯣꯛꯅ ꯅꯣꯡꯁꯥꯁꯤꯅ ꯁꯔꯒꯤꯕꯨ ꯊꯥꯗꯣꯛꯂꯝꯗꯅ ꯆꯦꯜꯂꯒ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯗꯤꯃꯤꯇ꯭ꯔꯤꯗꯤ ꯄꯥꯈꯠꯄꯗꯒꯤ ꯇꯨꯁꯤꯟꯗꯨꯅ ꯆꯦꯜꯂꯤ ꯍꯧꯖꯤꯛ ꯅꯤꯀꯣꯂꯥꯏꯅ ꯃꯆꯥꯅꯨꯄꯥ ꯁꯔꯒꯤꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥꯁꯤꯅ ꯁꯔꯒꯤꯕꯨ ꯆꯦꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯏꯗꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯂꯤꯞꯁꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯐꯝꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡꯁꯨ ꯐꯣꯇꯣ ꯀꯥꯞꯂꯤ ꯇꯥꯟꯖꯥꯁꯤꯗ ꯀꯦꯂꯤꯞꯁꯣꯗꯤ ꯉꯁꯥꯏ ꯃꯕꯣꯛꯅ ꯄꯤꯔꯛꯈꯤꯕ ꯇꯦꯔꯣꯠ ꯀꯥꯔꯠ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯑꯗꯨꯒ ꯂꯥꯞꯅ ꯖꯥꯔ ꯍꯥꯏꯔꯤꯕ ꯅꯣꯡꯁꯥꯗꯨꯅ ꯉꯪꯕꯒꯤ ꯃꯈꯣꯜꯁꯨ ꯃꯥꯅ ꯇꯥꯏ ꯑꯗꯨꯒꯗꯤ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯀꯦꯂꯤꯞꯁꯣꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯉꯛꯀ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯦꯂꯤꯞꯁꯣ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯊꯣꯛꯂꯛꯂꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯁꯥꯅ ꯁꯔꯒꯤꯕꯨ ꯆꯤꯛꯇꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯎꯔꯦ ꯀꯦꯂꯤꯞꯁꯣꯕꯨ ꯎꯕꯗ ꯅꯣꯡꯁꯥꯁꯤꯅꯁꯨ ꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯁꯤ ꯃꯐꯝꯁꯤꯗ ꯊꯥꯗꯔꯦ ꯇꯥꯟꯖꯥꯁꯤꯗ ꯅꯣꯡꯁꯥꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯑꯁꯤꯅ ꯁꯔꯒꯤꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗ ꯇꯥꯁꯤꯜꯂꯦ ꯀꯦꯂꯤꯞꯁꯣꯕꯨ ꯅꯣꯡꯁꯥꯁꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯊꯝꯂꯝꯂꯒ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯤꯟ ꯑꯁꯤꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯡꯂꯤ ꯀꯦꯂꯤꯞꯁꯣꯅꯁꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯉꯁꯥꯏ ꯃꯕꯣꯛꯅ ꯄꯤꯔꯛꯈꯤꯕ ꯁꯤꯗꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯁꯔꯒꯤꯒꯤ ꯆꯤꯟꯗ ꯍꯩꯖꯤꯜꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯌꯨꯅꯤꯚꯔꯁꯀꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯣ ꯂꯥꯏꯔꯝꯂꯦꯟꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯉꯛꯄ ꯌꯨꯅꯤꯚꯔꯁꯀꯤ ꯁꯛꯇꯝ ꯑꯃꯁꯨ ꯂꯩ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯑꯁꯤꯅ ꯃꯥꯒꯤ ꯏꯗ ꯄꯨꯟꯈꯤꯕꯒꯤ ꯁꯛꯇꯝꯁꯨ ꯂꯩ ꯀꯦꯂꯤꯞꯁꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯤ ꯀꯧꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯉꯁꯥꯏ ꯅꯣꯡꯁꯥꯗꯒꯤ ꯇꯥꯔꯛꯄ ꯏꯗꯨꯅ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯈꯤꯕꯗꯨꯁꯨ ꯎꯠꯂꯛꯂꯤ ꯍꯧꯖꯤꯛ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯁꯤꯗ ꯍꯤꯗꯥꯛ ꯑꯣꯏꯔꯤꯕ ꯃꯦꯖꯤꯛꯀꯤ ꯄꯣꯠꯂꯝ ꯑꯁꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯒꯨꯟ ꯂꯩꯔꯤꯕ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥꯗꯨꯒꯤ ꯏꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯧꯗꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯂꯥꯎꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯄꯤꯅꯕꯤꯔꯣ ꯌꯨꯅꯤꯚꯔꯁꯀꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯔꯒꯤꯒꯤ ꯏꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔꯗ ꯍꯥꯞꯆꯤꯜꯂꯤ
Tanjasta Calypsona, Nasaimana Pike Tarot card Asibu, Sergi Purita Hapsin Biri. Suna Calypso di Mapams de Lehore, Aduga Sergibo helicopter the Pudun Sacre. Tanjasta Su Sakang the Bunupi Congelna, Lyram Nengi Shakti Pumba Pinaviro, Pitrivi Shakti Pumba Pinaviro Haidun Pondoli. Masimatung Dolivasi, Sergibu Doctor Singson lyingly. Adubu Doctor Singsna electric shock Pidun Yamawan Honarabasu, Sergibu Hinget and Bading Andre. Mastiki Doctor Nupis Nahiri, Iconi Yamakan Honarabasu Mabukan Mangamnaroy. Mahak Siri Haidun I report Ikrage. Masimatung the Doctor Singsima Pandalo in a Tonake. Ozek Sergi Haksang Siri Haidun Tamlivani. Adugadi Magi Mamitu Livsi, Nasaima was Siklam Bonong Saduni. Aduga University Tong Hangdo Pugisakam Masisuni. Mashi Hek Ubuma Kango Mikap Torale. Ozi Kasiman the Shuki Doctor Nupisi Haktani Levasi. Amuhan Sergi Mihun Chong Lahavsi devices the Kangle. Mashu the Doctor Nupis the Nak the lawyer. Huziki Sergi see a swing out of the Yaukide. Masing Matung the Nasai Calypsona Hablakiva, Tarot card as we young lady. Doctor Nupis in the Sang Lagairi, Maduki card Adonangi Purikau the Auramani. Nanga say Aduki Nada Yabami. I couldn't dinang si Syria and later Rabani. Adu Nang di Karimata swing am Yaukidre. Sargina, I book and Bibagi the Mactadom behind it and Tagatari. Mr. Doctor Nupisna, I know Nambukan Kivalite, Nang Hingalapesida Koyam Supunang Powdivan. Asuna Hercus the Sargimas Hasunak put the lawyer. Tanjas the Dimitri should not to my cast the Sanchilale. Mayamana swing am with the Yoram de Vistamadi Harau the Loy Craven. Sargina Sumabu with Harauzeri. Yamanukina Sargina Magiming si Dima Hanakozi. Since Electromacoini Silangona don't like. Tanjas the Mapasula, Eduhari, Karigam Tanang no wake up Tribano. Aduga Doctor Sidamana, Shanupa Yum the Poo Krage Head on Pondoli. Mr. Doctor Nupisna, Mahuzik Mapung Panakan Kat Poidri. Ties Karato with the Wasuali. A sing Moki the Adongi Sanupasi, minute a hum lom di, see the Haydon Later. Mana Hingalapista Koshuanga Pahab the Wairoman. Mapana, I mabo housing a pudun Sataviaro. Matangi Sindana, London the labor Sergi Yumas Dule. Ozik Sergina drawers in talk to me and Lumatamda, Mamana Taraki Vasitiki Amatenga. Mr. Mamana Iduna Hirami, Ibungo, I koi punna, Amatoina Laminabado Pangre, Masiki the Mactanang Nebuarogan. Adu no Manatraganong de koi punna Muklaminakin. Asuna Nangu Tadol Galam Satpase Adi Pam Davani. Adubu Nangi Papana, Nanga Punno Lamina Vagi the Mactalambi Mataing on the Pividre. Aina Nangon the Maro in Haiga the Wapam di, Kaidong the Nanga, Nangi Papagum Bisagama Oiroi Haiduna on the Wasakadavani. Mahakse, Minung Silay Tavayama Tam Tiba Misagamani. Aduna Yarga di Nang Imagile Pamori Pamapams the Yamatuna Lakadavani. Asuna Sitisi paring Mapana Mapandi Kaurale. Mastigi Mama Pagimanaka Tolali. Tanjas the Manapa Dimitri Namapagi Conzel the Hirei, the Kogi Papana, quite Gitam Tivas Hamakal with Oire. Mayam the Paptana Hijarangi. Dimitri Harivasidi, me Kudimaki Conzel would jump on a Shabagam Mishagamani. Asuna Mapagi Conzel the Wangang Pesda, Mayamba Sergis Noxerami. Masimatung the Mapaga Warishanari, Ozek Mapanicolaina Hairi, Nangna, Nananupa Dimitri Sukudung Tiva the Dale. Aduga Nangna Samaksu Siram Bayarivani. Karigadamaktananga Nong Sadu the Nong Wake up Trivano. Madugi Maram Nanga Kiva the Oirivani have say in a Kani. A Kiba Hibasinamio Pumang Manghali, a Shon Bahibu Oili. Nangshu Nangi Namadona, a Shon Bami Habidu Oirabra. Natragana, Aigimato Loge Hibra. Karigumananga Pang the Bamiki Ti Oibatarvari, Yeknavan Madugi Kudong Shavalo Kigani. Nanguze a pig Pangang Habidu Oidrabani. I hurry wapums in Sweden Haptaramani. I know Toriba Karwara Simbaram the Sunana Kangani. I get Chauruba Karwargishin Pamasibu, Nangna, no Mudi Loin Paihoga the Ribani. Asuna Hineri wapums Dimitri in Tongi Lum Nagaribani. And the Malum Nagalay have Simapana Kankre. Was thinking upon La Hotuna Nangamatuna Tokro Hirele. Asuna Hercudi Mahapums the Tokre. Was a Mapana Makatari, Dimitri di Mapums Tadokuna New York to Musakragani. I would like Shutam Navagidam Tamagi, school the Musakragani. Adabunangdi Mapam Kadai the Susalaroy, Aigi Naktadum Lagadavani. Madam di Nangna America the Labuse, Nangi Tamu Shwantan Nangai Maramama Oi. Mapams the Labus in Nangia Paboigani. Mipum Kudimak Manamana Sakadalambi do Masakando Gadavani. Nangisu Karambalambi the Sakadavano Havadu, Munna Lepto. Adorgadi Nanga Sakadori Balambido, Hena Lai Boygani, Amadi my Papa Purapusungam Gadorivani. Masida Sargina Sumang Nomduna, Mapana Harry Wapams the Yare Henapundoi. Hozik Mapana, Kasi Manung the Sanchilak Namagidam the Kauli. Adugairi, Nangon the Karimuposama would never get the Tamliwani. Adugadi Sargina Kasi Manung the Sanchilak Matamda, Mamang the Mabu Chick to the Sielgapuki, no Shaski Makoksi, Kakta to the tail like Tamamle. Mapana Hari, Nang Hojiki Kibi the Carlitre. Tam Tirba no Sasi were in Hato Lavani. Tubu Sargidi Masigi Kakabano Sagi Makoksi Urvadi shouting with a big tankre. Mastigi short a bit Hondruma Pata Munni. The Gumana Laudun Harry, Nong Shashi and Nango and Halam Nagadi Parangadavani. Magi Wahis the Mapati Makpudaloy. Adugahari, Karino Nangatoribusna. Mashar Bagamasar Yamakan in Tori. Hozik Sargini am Shongulo and a Kasi the keeper for Torle. Mapana Koko Dunamagi Watan and Vidamata High Adubu Sargina Tau Haviat and Satre.
ꯃꯁꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯁꯔꯒꯦꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯥ ꯃꯅꯨꯡꯁꯤꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗ ꯏꯒꯜ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯤ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯄꯤꯔꯛꯄꯅꯤ ꯃꯁꯤꯒꯤ ꯁꯔꯒꯤꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯗ꯭ꯔꯣꯋꯔ ꯆꯤꯡꯊꯣꯛꯇꯨꯅ ꯄꯩꯁꯥ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯦ ꯃꯥꯒꯤ ꯄꯥꯁꯄꯣꯔꯠꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯀꯦꯂꯤꯞꯁꯣꯅ ꯄꯤꯔꯝꯕ ꯇꯦꯔꯣꯠ ꯀꯥꯔꯗ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯍꯥꯞꯆꯤꯜꯂꯤ ꯖꯥꯔ ꯍꯥꯏꯔꯤꯕ ꯅꯣꯡꯁꯥꯗꯨꯅ ꯃꯉꯣꯟꯗ ꯆꯤꯛꯄ ꯃꯇꯝꯗ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯀꯦꯂꯤꯞꯁꯣꯅ ꯃꯉꯣꯟꯗ ꯏꯜꯂꯝꯕ ꯍꯤꯗꯥꯛ ꯌꯥꯎꯕ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯇꯥꯔꯛꯂꯦ ꯃꯅꯨꯡꯁꯤꯗ ꯍꯤꯗꯥꯛ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯁꯤ ꯎꯔꯒ ꯃꯥꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯧꯁꯨꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯕꯤꯜꯗꯤꯡꯒꯤ ꯇꯦꯔꯦꯁ ꯃꯊꯛꯁꯤꯗ ꯂꯣꯠꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯆꯠꯂꯝꯕꯗꯒꯤ ꯅꯤꯡꯈꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯇꯧꯕꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯃꯠꯇ ꯑꯁꯣꯛꯄꯟ ꯌꯥꯎꯗꯅ ꯃꯈꯥꯁꯤꯗ ꯇꯥꯕ ꯉꯝꯂꯦ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯀꯟꯈꯠꯂꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅꯁꯨ ꯈꯪꯖꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯁꯥꯅ ꯃꯁꯥꯗ ꯉꯛꯆꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯣꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤꯗꯤ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯀꯞꯇꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯅꯨ ꯁꯔꯒꯤꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯗꯤꯃꯤꯇ꯭ꯔꯤꯅ ꯀꯞꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯁꯔꯒꯤꯅ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯑꯣꯟꯕ ꯑꯃꯗꯤ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯗꯤꯃꯤꯇ꯭ꯔꯤꯁꯤꯅ ꯉꯛꯄꯗꯨ ꯂꯣꯏꯈ꯭ꯔꯦ ꯁꯔꯒꯤꯅ ꯃꯈꯥ ꯇꯥꯔꯤ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯀꯦꯝꯄꯤꯡ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯣ ꯁꯥ ꯎꯆꯦꯛ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯇꯅ ꯄꯤꯛ ꯊꯟꯕ ꯃꯐꯝ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯀꯌꯥꯁꯨ ꯁꯛꯄꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯏꯃꯥꯒꯤ ꯏꯁꯩ ꯑꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯗꯤꯃꯤꯇ꯭ꯔꯤꯁꯤ ꯀꯞꯄ ꯂꯦꯞꯇꯦ ꯁꯔꯒꯤꯅ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕु ꯋꯥꯔꯧꯒꯅꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤꯗꯒꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯒ ꯂꯣꯏꯅꯅ ꯑꯣ ꯐꯔꯦ ꯅꯪꯅ ꯆꯠꯀꯦ ꯂꯦꯞꯂꯕꯅꯤꯅ ꯆꯠꯈ꯭ꯔꯣ ꯁꯔꯒꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯅꯠꯇꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯗꯤꯃꯤꯇ꯭ꯔꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯒꯤ ꯑꯁꯤ ꯍꯤꯊꯥꯡ ꯐꯝꯃ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯖꯍꯥꯖ ꯄꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯍꯪꯂꯛꯏ ꯁꯔꯒꯤꯅ ꯈꯨꯝꯃꯤ ꯂꯟꯗꯟꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯔꯁꯤꯌꯥꯗ ꯆꯠꯄ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯟꯗ ꯆꯠꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯂꯣꯠꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯔꯥ ꯁꯔꯒꯤꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯖꯍꯥꯖ ꯑꯁꯤꯗ ꯌꯥꯎꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯒꯤꯅ ꯖꯍꯥꯖ ꯑꯁꯤꯗ ꯇꯣꯡꯈꯠꯇꯨꯅ ꯔꯁꯤꯌꯥꯗ ꯃꯃꯥꯒꯤ ꯂꯩꯔꯝꯐꯝꯗꯨ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯁꯔꯒꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯇꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯔꯁꯤꯌꯥꯒꯤ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯂꯝꯍꯥꯡꯁꯤꯗ ꯃꯥꯅ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯂꯥꯞꯅ ꯑꯆꯧꯕ ꯏꯔꯣꯏꯁꯤꯡꯒꯤ ꯁꯪꯒꯨ ꯃꯄꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯁꯔꯒꯤꯁꯤꯗ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯄꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯃꯥꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯈꯨꯠꯅ ꯃꯃꯥꯏ ꯈꯟꯖꯤꯟꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯦꯜꯂꯛꯂꯤꯕ ꯏꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯊꯦꯡꯕ ꯇꯧꯗꯅ ꯅꯥꯀꯟꯗ ꯊꯩ ꯊꯩꯗꯨꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯁꯔꯒꯤꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯏꯔꯣꯏ ꯁꯪꯒꯨ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯏꯔꯣꯏꯁꯤꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯑꯇꯩ ꯏꯔꯣꯏꯁꯤꯡꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯆꯦꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯏꯔꯣꯏꯁꯤꯃ ꯈꯛꯇꯪꯗꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯔꯒꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯊꯪꯗ ꯁꯥꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯔꯣꯏ ꯑꯁꯤꯅꯁꯨ ꯈꯪꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯅꯝ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗꯒꯤ ꯏꯀꯣꯟ ꯀꯣꯟꯅ ꯏꯔꯣꯏ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯁꯔꯒꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯇꯣꯝꯇꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯪꯒꯜꯁꯤꯡ ꯐꯥꯎꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯃꯃꯥꯅ ꯂꯩꯔꯝꯐꯝ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯤꯃꯥ ꯑꯃꯗꯤ ꯁꯔꯒꯤ ꯍꯥꯏꯅ ꯊꯥꯗꯨꯅ ꯂꯩꯕ ꯎ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯃꯁꯤ ꯁꯔꯒꯤ ꯑꯃꯗꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯐꯝꯁꯤꯗ ꯃꯃꯥꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯔꯝꯕꯅꯤ ꯃꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝꯁꯤ ꯂꯥꯞꯅ ꯂꯩꯔꯤꯕꯁꯨ ꯎꯔꯦ ꯃꯥꯒꯤ ꯃꯃꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯅꯥꯀꯣꯡꯗ ꯍꯧꯖꯤꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯤ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯃꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯂꯤꯕ ꯃꯐꯝꯁꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎ ꯃꯈꯣꯡ ꯑꯃꯗ ꯃꯍꯥꯛ ꯇꯨꯝꯂꯤ ꯃꯃꯪꯗ ꯃꯥꯒꯤ ꯁꯛꯇꯝꯁꯨ ꯎꯔꯦ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯉꯥꯎꯕꯤꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯒꯟꯕꯤ ꯊꯧꯅꯥ ꯂꯩꯇꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯁꯔꯒꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯏꯃꯥꯅ ꯁꯤꯔꯤꯕꯗꯣ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯞꯊꯣꯛꯅ ꯊꯝꯕꯤꯕꯗꯨꯗꯒꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯅꯣꯡꯁꯥꯗꯨꯅ ꯃꯥꯕꯨ ꯂꯥꯛꯄꯒꯤ ꯁꯛꯇꯝꯁꯨ ꯎꯔꯤ ꯃꯄꯥꯅ ꯁꯔꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯤ ꯑꯀꯤꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯁꯣꯟꯖꯤꯜꯍꯜꯂꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯐꯖꯅ ꯈꯪꯗꯣꯛꯄ ꯆꯪꯏ ꯑꯗꯨ ꯉꯁꯥꯏ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯑꯁꯦ ꯁꯥꯗꯥꯟꯕꯅꯤ ꯁꯥꯁꯤꯡꯕꯨ ꯊꯤꯗꯨꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯛꯂꯤꯕꯗꯤ ꯁꯔꯒꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯅꯥ ꯃꯆꯨꯗ ꯉꯥꯟꯊꯣꯛꯂꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯇꯥ ꯑꯃꯁꯨ ꯁꯦꯝꯂꯤ ꯃꯁꯤꯕꯨ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯑꯣꯏꯅ ꯂꯪꯗꯨꯅꯁꯨ ꯁꯥꯟꯅꯔꯤ
ꯇꯟꯖꯥꯁꯤꯗ ꯁꯖꯤ ꯑꯃꯅ ꯄꯥꯈꯠꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯁꯔꯒꯤꯅꯁꯨ ꯁꯖꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯁꯖꯤꯁꯤꯅ ꯈꯜꯂꯤꯕꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯑꯣꯏꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯁꯔꯒꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯗꯤ ꯁꯥ ꯍꯥꯠꯄꯤꯒꯗꯕ ꯅꯠꯇꯦ ꯃꯥꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤ ꯂꯝꯖꯦꯜꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯑꯣꯏꯅ ꯁꯖꯤꯁꯨ ꯃꯥꯅ ꯇꯥꯟꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯉꯛꯂꯤꯕꯗꯤ ꯁꯖꯤꯁꯤꯅ ꯆꯣꯡꯈꯤꯕ ꯃꯇꯝꯗ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯇꯨꯔꯦꯟ ꯑꯃꯕꯨ ꯀꯥꯟꯗꯨꯅ ꯆꯣꯡꯊꯣꯔꯛꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯂꯥꯞꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯃꯥꯅ ꯎꯕꯗ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯕ꯭ꯂꯨ ꯀꯂꯔ ꯑꯣꯏꯔꯝꯕꯗꯒꯤ ꯁꯅꯥ ꯃꯆꯨꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯕ ꯉꯝꯕ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯉꯥꯡꯅꯔꯤꯕ ꯋꯥꯕꯨ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯌꯥꯎꯔꯤ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯁꯥꯗꯥꯟꯕꯁꯤꯡꯅ ꯁꯥ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯎꯕꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯥꯗꯥꯟꯕꯁꯤꯡꯅ ꯁꯥ ꯍꯥꯠꯂꯤꯕ ꯃꯐꯝꯁꯤ ꯇꯥꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯔꯣꯏ ꯀꯌꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯆꯤꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯎꯔꯦ ꯁꯔꯒꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯔꯕ ꯏꯔꯣꯏꯁꯤꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯥꯏꯔꯤ ꯇꯟꯖꯥꯁꯤꯗ ꯁꯥꯗꯥꯟꯕꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯆꯍꯧꯔꯣ ꯁꯔꯒꯤꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯗꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯅ ꯁꯥ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯁꯣꯔꯤꯁꯤ ꯂꯧꯈꯠꯈ꯭ꯔꯦ ꯁꯥꯗꯥꯟꯕ ꯅꯨꯄꯥꯁꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯊꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯁꯨ ꯅꯣꯡꯃꯩ ꯁꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯏ ꯑꯗꯨꯕꯨ ꯁꯔꯒꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯗꯥꯟꯕꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯥꯡꯁꯤ ꯂꯪꯂꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯠꯇ ꯌꯨꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯅꯝꯁꯤꯜꯂꯒ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯍꯧꯖꯤꯛ ꯁꯔꯒꯤꯁꯤ ꯁꯥꯎꯃꯟꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯇꯨꯅ ꯂꯩꯔꯤ ꯂꯥꯞꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯏꯔꯣꯏꯁꯤꯡꯒꯤ ꯃꯆꯤ ꯀꯛꯇꯨꯅ ꯄꯨꯔꯤꯕ ꯒꯥꯔꯤꯁꯤ ꯃꯥꯅ ꯎꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯏꯔꯣꯏ ꯑꯃꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯦꯟ ꯗꯦꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯗꯒꯤ ꯎꯠꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯍꯤ 13ꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯗꯨ ꯍꯟꯒꯠꯇꯨꯅ ꯎꯠꯄꯅꯤ ꯁꯔꯒꯤꯅ ꯃꯥꯒꯤ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯤ ꯀꯦꯂꯤꯞꯁꯣꯅ ꯄꯤꯔꯛꯈꯤꯕ ꯇꯦꯔꯣꯠ ꯀꯥꯔꯠ ꯑꯁꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ ꯃꯇꯧꯁꯨꯝꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯂꯩꯃꯥꯏꯗ ꯂꯦꯟꯗꯤꯡ ꯇꯧꯔꯦ ꯄꯥꯏꯂꯠꯁꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯇꯨꯡꯗꯁꯨ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯛꯎ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯄ꯭ꯂꯦꯟ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯖꯪꯒꯜꯁꯤꯡ ꯐꯥꯎꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯂꯦ ꯊꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯄꯥꯒꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯁꯔꯒꯦ ꯑꯩ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯔꯒꯗꯤ ꯅꯪ ꯌꯨꯝꯗ ꯈꯤꯇ ꯊꯨꯅ ꯍꯜꯂꯛꯂꯣ ꯑꯗꯨꯒꯗꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯗꯤꯃꯤꯇ꯭ꯔꯤꯅ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯖꯪꯒꯜꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯅꯪꯕు ꯂꯥꯛꯂꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯉꯥ ꯑꯃ ꯐꯥꯗꯨꯅꯁꯨ ꯆꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯄꯣꯊꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯅ ꯌꯥꯝꯂꯕ ꯏꯔꯣꯏꯁꯤꯡ ꯍꯥꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯤ ꯀꯛꯇꯂꯒ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯌꯥꯝꯂꯕ ꯏꯔꯣꯏ ꯃꯆꯤꯁꯤꯡ ꯑꯁꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯕ ꯃꯇꯨꯡꯗ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯂꯝꯕꯤꯁꯤꯗ ꯁꯔꯒꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯁꯔꯒꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯏꯔꯣꯏꯁꯤꯡ ꯍꯥꯠꯂꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯆꯤꯁꯤꯡ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯒꯦꯡ ꯂꯤꯗꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯒꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯍꯟꯗꯣꯛꯈ꯭ꯔꯣ ꯅꯪꯗꯤ ꯅꯇꯣꯝꯇꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤ ꯇꯔꯨꯛꯅꯤ ꯑꯩꯈꯣꯏꯗ ꯈꯨꯠꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯁꯔꯒꯤꯅ ꯍꯟꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯇꯛꯈꯥꯏꯗꯨꯅ ꯊꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯊꯧꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯁꯔꯒꯤꯅꯁꯨ ꯃꯈꯣꯏꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯒꯤ ꯃꯈꯥꯗ ꯃꯥ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯏꯔꯣꯏ ꯃꯆꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤ ꯎꯕꯗ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯁꯔꯖꯤꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯅꯤꯁꯤꯕꯨ ꯏꯔꯣꯏ ꯃꯆꯤꯅ ꯊꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯂꯦ ꯂꯤꯗꯔ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯩꯗꯣꯛꯇꯨꯅ ꯄꯥꯜꯍꯟꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯍꯟꯗꯨꯅ ꯂꯤꯗꯔ ꯅꯨꯄꯥꯁꯤꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯧꯕ ꯉꯝꯂꯦ ꯁꯔꯒꯤꯅ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯒꯥꯔꯤ ꯅꯝꯕꯔ ꯊꯦꯠꯂꯤꯕꯁꯤꯕꯨ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯒꯦꯡ ꯂꯤꯗꯔ ꯑꯁꯤꯗꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯍꯧꯔꯦ ꯑꯗꯨꯕꯨ ꯁꯔꯒꯤꯅ ꯃꯥꯕꯨꯁꯨ ꯂꯦꯝꯕ ꯊꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯟꯗꯟꯒꯤ ꯗꯣꯛꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯁꯔꯒꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯑꯣꯐꯤꯁꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯕꯣꯁ ꯇꯦꯒꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯤꯠꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯌꯦꯠꯄ ꯄꯤꯈꯤꯕꯅꯤ ꯃꯍꯥꯛ ꯑꯗꯣ ꯑꯉꯥꯎꯕ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯀꯔꯤꯃꯠꯇ ꯄꯥꯈꯠꯂꯨꯔꯅꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯁꯤꯠꯇ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯁꯔꯒꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯆꯔꯒꯗꯕꯅꯤ ꯁꯔꯒꯤ ꯎꯕꯗ ꯅꯨꯄꯥꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯉꯛꯇꯨꯅ ꯍꯪꯂꯛꯏ ꯃꯤꯁꯇꯔ ꯇꯦꯒꯂꯦꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯁꯔꯒꯤꯅ ꯅꯪꯅ ꯂꯦꯞꯂꯤꯕꯗꯨ ꯃꯥꯒꯤ ꯏ ꯃꯊꯛꯇꯅꯤ ꯅꯨꯄꯥꯁꯤꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯏ ꯃꯊꯛꯇ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯇꯦꯒꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯔꯒꯤꯅ ꯃꯥꯡꯖꯧꯅꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯔꯒꯤꯅ ꯅꯣꯠꯕꯨꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯣꯠꯕꯨꯛ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯒꯤ ꯂꯤꯁ ꯂꯣꯏꯅ ꯏꯗꯨꯅ ꯌꯥꯎꯔꯕꯅꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯀꯔꯕꯥꯔ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯑꯃꯗꯤ ꯁꯥꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯃꯆꯤꯁꯤꯡ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔꯁꯤꯡꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯏꯗꯨꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯅꯨꯄꯥꯁꯤꯅ ꯑꯥꯟꯗ꯭ꯔꯦ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯁꯔꯒꯤꯅ ꯃꯥꯒꯤ ꯃꯤꯡ ꯑꯁꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯤꯔꯤ
Andrena hairi aibudi hapiganu maduda iriba miyoising aduni achobo karbar tawribasing ado aidi makoi makhada thabak tawjabani kariguma adom naibo hapidaba tarabadi adom gidamakta ai seba tawdun leijege adugadi sargina adum hangdorok matamda magi ming si yaramle mastigi panthadana ero kapthorok nu pasu hatokle ma sirwanina sargina magi ming si kakthale masigi batungda mana kastigi thokinabagi damakta thong lonsin matamdadi makoi boss horibu nu pasi busu hanadagi hatoknu thamlamli si ure mathangi sindana calypso haribi nu pisi ulai maso hojikti mapung mari phan chaure magi mabokna pairamba tarot card haribasi hojikti mana loina paikre hojik mana radio gi pautari masda haribasi Samantha hot guest kobi ukiloibi nupi mabu nungthil popopta gangster singa nongmaina kaptuna hathibu afamasi phongdoli masigi pausita da calypso sinwai tabada loire maramdi Samantha haribi nupi simaga suti na nupi ni masigi matungda ulelibasi Samantha haribi nupi sigi funeral gi function da calypso su yauri mayamasda mana phongdoli Samantha haribi nupi si aigi di best friend ni aduga aibu guide tawbirakpa miyoy masu oiribani ma dauna achumbagi damakta lanthengna misakti aikhoigi lamdamsta ani shuna laite mabu kanana hatpuno haibsti mayam punamangna khangnerbo apamni adubo aikhoigi government asidi karisu thabak ngamdaba haibudu oire semyon charni hariba tamthirba gangster nupa adugi lambi thingnana bagi damakta Samantha na honarubani madugi damakta mabu hathiribani haibsi mayam loina khangnerbo apamni aikhoigi government amadi lamdamasigi system asidi pura hoina fail oire masi hariduna mahakapli asuna mana phongdoklibasibu khara laptakna sargina leplaga ta adun lairibani mayam da bhap tana ba hajaramge semyon charni hariba gang leader asini mamangda film sigi ahobu sinda sargina jail manung de sangchilaga hatokhribadu hojek tanjas na nongsu yam kan juri sargina sangchilaktuna calypso da hairi Samantha hariba nupi du sikhibi pauta abada ai suyam namaite mahagado yamna phaba chumbagi damakta lanthengna bu ukilamani adubu calypso na di wa matangalam dana mafam stadopni sakhi mastigi sargina calypso haina kaurale magi ming khangna kaurpista masu ngakpada loire mamangda calypso na piramba tarot card si puthokna hairi masi card si nangi soidana oiramgani haina ni khalli card si ubuda calypso di heni hena ngakre mamangda thokraba thodo odu mana su ningsinglamli aduga hairi matau karamna masi bu oitholibanu nangdi sikraba dai masda sargina oi chumi ai minute ahum phawbudi sirure karigumba nang thengnaram da tarabadi ai mapung phana dum siram lagani calypso na madugi card ado ai gi ibok ki card ni hojikti ai gi ibok leikidrabani na magi card khudima aina loina pai hole sargina karigidmakta nangna card si bu ai nakta thamlamlibanu calypso na mado nangonda darkar laigani khanmadagi aina thamlambani maram khatari masi card si pithoknabagi damakta mafamsida nangna aibu thiraklibara aduga matau karamna nangna aibu thibu ngamlibanu sargina ai samak hantaramani hunting tawba haibsina aigi sinphamni asumna harpada calypso singakpa phawi sargina hangli Samantha bo halim misa adu kanano haibsina khoi khangma natra calypso na hoi khangi mipum khudingna magi mi hatpa khangli ngaktani sargina police na mi hatpa sing adugi mathakta action lawkhalakani haibagi thajabadi leibra mr calypso na madudi oithoktabani madumadi suktha thajadre haina khumi masdigi sargina semyon charni hariba gangster nupa do waina hatokre hairabadi nangi thamoi te kari phawgani asuna harkuta calypso iste hene hene ngakre masi matungda calypso na yumda halaklaga sargina harki wafum sing adudagi semyon charni hariba gangster nupa do gi maramda thigatli adugadi jail manungda mabu kanaguma mana hatokre haibagi paw siman su khangle mada sunatana atopa gang leader ke amsu masak khangda miyoy mana hatokre haibagi paw sing sibu mani yengli aduga mi hat pori bu nupa sibu hunter haiduna su mayamna maming tholi masigi hunter oribu nupa si kanano haibasini mayamgi thamoida hangnaribu hangesi hojikti calypso na su sargina harki wafum sing adu achumbani haibsi khangle masdagi maga unaduna wari sanana bagi damakta lagli sargi su mafamsda maga wari sanana bagi damakta changchilale calypso na hairi nangna semyon charni bu hathibadu kaigi maya sina aduna hathibani haibsi chumlabra sargina kumlai aidi leiram leiramba pochai singna khulai wani sinabani calypso na karigi damakta nangna mi halibu sargina kumi ma hatpada kari akaiba leirabage gang leader oiba phattaba mi hatpa mani nangi friend Samantha bu sumana hathibani adugu mar makhatari ngasidagi sahi kyagi mamangda nangna igi thawai kanbiramani madugi damakta thagatchaba phongdok poina nangi friend Samantha bu hathiba misak semyon charni hariba gangster nupa si waina hatokibani masti calypso na sauna aina nangonda mi hatlu hakibadi laite ai sase ukilamani adumna mi hatpa makti pamde adubu semyon charni hariba nupa adudi sibagi dandina di matik chabani asengba makidi ma sibasida igi thamoida harawudi poklibani hojik calypso na makhatari nangi baba du kanano haiba imasakhangi nangsu magi lisat adu lawba misakla haibadi nangi napa dauna gangster oiba misaka mara masta sargina aidi magumba natte haidun kumlai mana makhatari aina angang oinigi digi hongna aigi ipana sangsar sida phattaba thawung kya salai badu uba phaglai mana de aibu magi lambi da satna nabagi damakta sem saduna lakhibani aina saurlaga magi mahut sinduna family business asi panana bagi damakta phongdokhibani adubu aina nangbu hek thengnarubu nubit adudagidi aigi haksang sida awonba malakre madudagidi aigi ipadagi aina lapthokna satkibani aduga hojikti aigi ipadawna phattaba miyoy singbu khan khanduna hatopagi thabak tawribani masdagi calypso na o adu erbadi nang asira hunter haiduna mayamna hainaribase
Sargina Kumi, Sengbagi Masigi Mingsi, Preski Mioshing Pibani. Aina Pamzaba Quaidazaba Mingdi, Kraven Hibamingasi. The Wudabu Masigi Kraven Hibamingasi Butakabadi, Madugi Misaka to the Shoy than Makishi Gadavani. Asum Harko the Calypsona Noctuna, Adu the issue Shoy than Makishi Gadavizala. Calypsona Makatarai, Nangbu City is the labor Misakla. Mr. Sargina, Mapams the lay with the Lyradana, Lake Hanapo in a Kande. The Wudabu now Nupa Dimitri Kawamadi, Mapams the lady. Mabu in a Tadok to Setki Hydronayam, Nawari Misagamani. Maramadona Marakta Mabu, Unanabagidam to Mapams the Lapan. Adumana Makatari, Nangdi Mapams the Karigam of the Lapan. Calypsona Kumi, Imaba Basu lawyer over Misami. Maramadona Isu lawyer at the Moikre. London Giam Sauber Low Pamada Hose was a Tabakdori. Sagin Hire, Padugi Low Pamado in Sumasakang. The Wudu in a Kango from Musulay, Madudi, Nakogi Low Pamadugi Klein, no Musing do, Maralish the Ming acted in that day. Calypsona, Aishukangi Hanakumlay. Sargina, Madukanga Kari the Matam to the Tabakdom lady. Adumana Makatari, Aina Han and the Bagdam of the Quaiti Musing to Lisama in the Siam Tami. Masi had the Marapurika the Siam Putare. Adumara Makatari, Nanga Chumbutoge Kalagadi, Nanga Huzi Balambi do Natabato Palambi Gamasulady. Masi had the CSPCile. Calypsona CS hang Doctor Mingsing Siangly. Mingsing is we and Calypson Hari, Matosuna Mioising is one and a hat of Putardi, Nang no Mutragonong Kudong Tibatarkani. Sargina Hari, I call any partner or Batarvadi, a chumboil, Shoyden Porpangani. I in a piece of Lisa to the out of Muising to information Kudima, Nang low Pamadugi Manungi Angon the Pirakadavani. Other Gadima question to Waina Yama line a tea Hangagani. Mr. Calypsona, Nang I wanted to honingly with Tabakudimak to I who's in Patare. The Wudu I know on the Wapamadi Hirange, as Mananga missing a si Harpa Targadi, Nanga Nagnari Bamuishing the Sukudong Tibatar, perhaps the Shoidrabani. Masiharamaka Pamstic is a cray. Mating is Sindana, Alexi Herman Pasulay, Mamang the Mabu, Kibasakamaduga, Huzika the Yamatina Canare, Masam Sutiana Katalamne, Magi Hui, Raizako Bamagashanadun lady. Alexi Nangal the Bek Masama Puduna Dumlay, Masikari the Makapori when I have seen Flaming Mam the Soidan Makimakata Trapawari the Kambiragani. Magi mi Masangsilactona, Samuel Charney had a gang leader to jail Manung the Hato on the heavy bow spear. Mastiki Shong Alexina, Mabukanan Halibon Haidonale. Lupasna Kumi, Hunter Heinekandri Misakon Harpany have si Shoy than Maki or Ramagani. Mastiki Alexina action Dodon Pongdoli, Sita the Gihana Lamjan Yamba, Lamui the Gihana Lo Sing Singba, Aduka Kai the Gihana Tam Tiba Misa. Asuna Haram Lagamana Kan Noctuna, Madugi Mam the Hunter Heinekandri Misakadu, away Makileram Gadrane. Wari no I know Panghai Hygiene was Hoy the Noramani. Lupasna Kumlai, Hoichumi Madu Wari no I never get the Hygiene boy and Basuai. The Buduaina Topo Wapamagasutai, Madudi, Hunter Heinekandri Bamagi Mapamda, Mana Hatka of missing to Gilli Samalai High. Karigumba Madugi Lisa to the Buyakramidi, Amatalema Tade High. Maramaduna, Adongi Ming Sumagi Lisa to the Yarum Gadra Hivishing Nervis. Mr. Alexina, Karigumba Mahakato away Maki Labor Misagoragadi, Mabuti with a line at Tokani. I don't know what Pamasi Asing, but I have to conduct Navigam Sunang Honagadaman. Adumana Katari, Hozikti, Seman Cerny, have to see Kravanina, Magi business boom by Conapassion Biaragani. Maramaduna Magi Kangu, but top leader of Humbu, meeting to Navagidamak Kokalu. Adoga Aigi partner or in Navagidamak Pongo Kadavani. Matangi Sindana, Alexina, gangster sing a meeting to Navagidamak Talali. Gang members sing Suma Pamsti Yoshinarale. Jose Alexin Hairi, Nakogi Boss or Amba Simeon Cerny had been Padu Secret. Maramaduna Magi business, somebody mal sing in a passion babami. Masigi the Makta, Nakoi sing Sigi Marakaki, Amakatang, Aiga partner or Gadavani. Maramadana Nakoi Maraktakana, Aiga partner or Nimano. Why did you want a commission low Visagado, Aigi partner or Babami? Adu man Hari Wapams the gangster sing in a detanning day. Gang member Aman Hari, Nangbu Mayamasna, Rhino, Heinekong Naribasibu, Nangonda Rhinocereski Magundamata Upangde. Adu Karigi the Makta Rhino Heinekong Naribano. Mas the Alexina, Aibu Mayamasna, Rhino Heinekong Naribasi, Maram Nakoi Kangri boy. Adu Parengasidina Koi the Maram Kangan Matare. Masyaram Naga, Magi Nangal the Pori Babek Stigi Marima, Maki Haksang Munung the Tindun Lady was Silok Tokre. Mas the Magi Misna Hari, Karigi the Makta Dumatoriban. Alexin Komi, Makoi the Icy Kanano have to Kangan Madar Garley. Asomna back the pipe Silok Toki with the Gidi, Magi Unchada Kariguma own Mamlale. Mustiki gang leader in Mabu win a captain Han and Bagidam the Hire Pagi, Nupam and Mono we capsule. Adubu Alexi is the no win a captain of Sumagi Haksang the Karishu dog day. Tosa Satan Mam Hogale. Adubu Magi Haksang si Marang Lang Baurale. Masudama from the lady again searching the Pakan of the lawyer. Alexina Magi put it Silok Tokmatamda, Magi Unchasi, Rhinogi Unchaga Samanaduna, Nungum can buy with Oramle. Capri when we marusing the Magi Haksang Marus the Sangbangam. Numimarusing as you will talk to Tadabasu with the gangster things to keep the lawyer. Masigit Hongs will have to the Alexina, beg the pipe as you move Magi Haksang and things in cray. Assume the Magi Haksang the Olivasi, Hanagum, Tamatam Hansin cray.
ꯇꯟꯖꯥꯁꯤꯗ ꯒꯦꯡꯁꯇꯔꯁꯤꯡꯅ ꯑꯃꯨꯛꯀꯁꯨ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯂꯦꯛꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯟꯅꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯗꯨꯅ ꯂꯨꯝꯂꯒ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯒꯦꯡꯁꯇꯔ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯂꯦꯛꯁꯤꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯦ ꯈꯜꯂꯕꯗꯤ ꯉꯁꯥꯏꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯤꯜꯂꯤꯕ ꯄꯥꯏꯞꯁꯤ ꯂꯧꯊꯣꯛꯇꯨꯅ ꯅꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯔꯥꯏꯅꯣ ꯑꯩꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯂꯧꯕꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯈꯣꯏꯗ ꯍꯪꯂꯤꯕꯁꯤꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯄꯥꯝꯕꯅꯣ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔ ꯑꯃꯅ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔ ꯑꯁꯤꯕꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯂꯦꯛꯁꯤꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩ ꯁꯔꯒꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯄꯥ ꯅꯤꯀꯣꯂꯥꯏꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯂꯦꯛꯁꯤꯒꯤ ꯌꯥꯅꯈꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯅꯤꯀꯣꯂꯥꯏꯒ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯥꯗ ꯏꯁꯩ ꯁꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯃꯍꯥꯛꯇꯤ ꯀꯃꯤꯂꯤꯌꯟ ꯍꯥꯏꯕ ꯖꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯧ ꯇꯝꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯗꯨꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯁꯛꯂꯤꯕꯁꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯕꯨ ꯖꯦꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯍꯥꯠꯄ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯅꯈꯣꯏꯒꯤ ꯕꯣꯁ ꯁꯦꯝꯌꯟ ꯆꯔꯅꯤ ꯑꯗꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯀꯔꯕꯥꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯊꯔꯛꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯟꯒꯅꯤ ꯒꯦꯡꯁꯇꯔ ꯑꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯄꯟꯊꯗꯅ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯅꯤꯀꯣꯂꯥꯏꯅ ꯃꯥꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕ ꯆꯥꯂꯥꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯒ ꯄꯥꯔꯠꯅꯔ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯜ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯁꯤꯗ ꯒꯦꯡꯁꯇꯔ ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯔꯥꯏꯅꯣꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯄꯤꯔꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯅꯨꯄꯤ ꯑꯃ ꯕꯦꯛ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯅꯤꯀꯣꯂꯥꯏꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯄꯥ ꯑꯁꯤ ꯈꯜꯂꯤ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯀꯣꯂꯥꯏꯗꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯗ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯁꯤꯔꯦ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯗꯤꯃꯤꯇ꯭ꯔꯤꯁꯇꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯇꯦꯕꯜ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯅꯗꯨꯅ ꯂꯣꯏꯅ ꯁꯤꯅꯔꯦ ꯅꯤꯀꯣꯂꯥꯏꯅꯁꯨ ꯊꯥꯡ ꯂꯪꯗꯨꯅ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯍꯥꯜꯂꯤ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯀꯣꯂꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯗꯤꯃꯤꯇ꯭ꯔꯤꯁꯤ ꯄꯤꯌꯥꯅꯣ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯕꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯅ ꯀꯧꯔꯤ ꯅꯤꯀꯣꯂꯥꯏꯒꯤ ꯄꯥꯝꯕꯣꯝꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯝꯂꯦ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯦ ꯌꯨ ꯍꯩꯖꯤꯜꯂꯤ ꯗꯤꯃꯤꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯄꯥꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯤꯕꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ರೆ ꯗꯤꯃꯤꯇ꯭ꯔꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯀ꯭ꯂꯕ ꯑꯁꯤꯕꯨ ꯄꯨꯔꯥ ꯑꯣꯏꯅ ꯃꯥꯡ ꯇꯥꯛꯍꯟꯕꯤꯔꯝꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯅꯤꯀꯣꯂꯥꯏꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯥꯎꯅ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯌꯦꯛꯅꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯀꯅꯥ ꯂꯥꯛꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯄꯥꯡꯗꯕ ꯅꯪ ꯑꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯐꯥꯏꯇꯔ ꯑꯣꯏꯕ ꯏꯆꯥꯅꯨꯄꯥꯗꯨꯅꯤ ꯄꯥꯡꯗꯕ ꯃꯤꯀꯤ ꯊꯤ ꯑꯣꯏꯕ ꯏꯆꯥꯅꯨꯄꯥꯗꯨ ꯅꯠꯇꯦ ꯅꯪꯗꯤ ꯅꯁꯥꯅ ꯅꯁꯥ ꯐꯥꯎꯕ ꯀꯟꯖꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯕꯨ ꯏꯟꯊꯣꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯗꯤꯃꯤꯇ꯭ꯔꯤꯁꯤ ꯁꯥꯊꯤꯅ ꯋꯥꯈꯜ ꯁꯣꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ